Wakat mifam phangbiyu Kanchipurda laiba Saint Robert Higher Secondary School gi hostel da laibi mahairoi ningthaujam Babysana laikhidabagi matangda ngasi thangmaibanda wakat mifam phangbiyu misi asiga mari lainana semkhiba JSC na sinduna ground mayoknabada miyam thoktuna wakat mifam phamduna misi asigi langla langjin puthok amasung mihatpa puthok haiduna demand tawkhi Thangmaiban United Club amasung Mayappaibising yauna sangsinkiba khongjang adugi matangda Mayappaibigi lusingbi amana hai laikhidrabigi mahairoi asigi masada tariba daksing asina mahak mathanda sijaba mande governmentna asengba puthok misi asigi matangda asengba phangdri fawba khongjang sangsingani hainasu lusingbi aduna makha tana phongdokhi tungda wakat mifam aduda saruk yakhibasingna mai thaduna lambi thingba horakpadagi Police laktuna yanaba purakpadagi Chief Minister da memorandum ama pihankhi hairi. Laingakna tuminna laisinba pende Joy Kisan. Kanchipurda laiba Saint Robert Higher Secondary School gi mahairoi thangmaiban maisnam laikhaidagi ningthaujam Babysana School gi hostel manungda thauri yalaga siramba thagdokki matangda government ki maikidagi wafam amata phongdoktana tuminna laisinkhibada thangmaiban kendra gi MLA KS Joy Kisan na pendaba phongdokrai. KS Joy Kisan ngasi school aduda chattuna thauri yalamliba hostel ka adu school adugi principal amasung warden yauna yengsinki misi adubu nungaitaba phongdokladuna KS Joy Kisan paumisingda hai thagdok asina Manipur da lairiba boarding school singdasu mahai tamliba mahairoisingi punsi kaya yamna safe oina lairibage haibasi mama oiribisingda chingnaba pokalle school gi boarding na mahairoi kya laikhidabagi wathok kya laikhre mahairoi nupi masa izat manghanba aduga nupa masa kya bu phuba chaibibagi thogdok kya laikhre tungi yumbi oigadaba mahairoi nupi masa ama hostel gi kada laikhidaba government ki maikaidagi wafam amata phongdoktana tuminna laisinkiba asi angakpa poi san ama siba oiramlabadi lairiba BJP government asina Laikkaida laiba miyam pharaga phuba chaiba tarongani haiba wafam MLA na phongdokhi school authority gi maikaidagi su wafam amata phongdoktaba haibasi nungaite Babysana gi misi asi singnaba lai misi asigi matangda government ki maikaidagi marik sumo wafam miyamda khanghanaba MLA KS Joy Kisan na demand tawkhi